Thawbal Awang Laikai Maira Paibi Lupna Sinduna Thawbal Awang Laikai ki community hall the Mahiroi Anibu Mihathi na hatok pikiba adubu yaning the Fongdoktuna Wakat mi from Pumcre. Wakat mi from Aduda Miam na Mahiroi Ani had with the Jenaba, Mui Loina Faduna Jerak Pio. We want justice Hibokola Lauki, Wakat mi from Aduda Sarugiakibe, Sanjenbam Sarozini na Fongdorakpada, Tahi Nauriba Mahiroi Anigi Minungsi, Asi. Minungsi yaudana tamthina hat khibani makoi anigi misi asta jenariba mihat pa khudingmak ahak bajarak pigadabani haina phongdoke Haidel oiraba yam tamthina mihatina otira mutungda hat khibagi photo yawba adu angang ani na hingegi sadam su yawba adugumba photo ama viral oirabadagi angang ani du koi koki singi makut chalaba matungda hatkre habisi khangakpadagi marali miyoi sing angang hatra chenaba miyoi sing pharaga dandi bibiu haidana manipur mafam punamakta miyamna banuki mera paibi amadi satrana harok pai ki na koi apung khongjang singsilakwa masigi saru amo oina koi ngasi mafam asida phamjari mafam asisu bihar pasing na phabina ba amadi matik chaba dandi bibina bagidamka koi sangsinjarakpani